ꯃꯌꯥꯝꯕꯨ ꯇꯔꯥꯃꯨꯛ ꯆꯕꯒꯂꯣꯏꯅ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯎꯅꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯄꯥꯡꯗꯤ ꯂꯩꯖꯔꯤ ꯃꯊꯦꯜ ꯉꯥ ꯑꯇꯥꯎꯕ ꯔꯧ ꯑꯇꯥꯎꯕ ꯑꯃꯒ ꯀꯥꯟꯗ꯭ꯔꯥ ꯑꯇꯥꯎꯕ ꯑꯃꯒ ꯁꯤꯒ ꯀꯣꯟꯅꯕ ꯍꯪꯒꯥꯝ ꯃꯄꯥꯟ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯝꯕ ꯇꯤꯜꯍꯧ ꯃꯄꯥꯟ ꯇꯤꯜꯍꯧ ꯃꯅꯥ ꯍꯥꯞꯄꯒ ꯇꯧꯖꯁꯤꯅ ꯀꯥꯡꯁꯣꯏ ꯄꯨꯔꯤ ꯑꯂꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯗꯨꯒ ꯑꯣꯜꯀꯣꯕꯤ ꯃꯆꯦꯠ ꯃꯆꯦꯠ ꯁꯨꯕ ꯁꯤꯅ ꯒꯥꯖꯔ ꯃꯅꯥꯒ ꯃꯣꯇꯣꯔꯒ ꯑꯂꯨꯒ ꯉꯧꯕ ꯁꯤꯒꯅ ꯁꯂꯥꯛ ꯊꯕꯤ ꯒꯥꯖꯔ ꯍꯪꯒꯥꯝ ꯃꯄꯥꯟ ꯈꯔ ꯁꯣꯏꯖꯔꯝꯃꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯅꯧꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯟꯅ ꯇꯧꯁꯟꯕꯤꯌꯨ ꯃꯌꯥꯝ ꯑꯩ ꯂꯥꯏꯗꯤ ꯌꯨꯝꯒꯤ ꯆꯥꯛ ꯂꯣꯏꯔꯛꯄꯗ ꯆꯥꯛꯃꯥꯏꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯝꯅꯃꯛ ꯏꯃꯣꯏꯅꯨꯒ ꯐꯨꯡꯒꯥ ꯂꯥꯏꯔꯨꯕꯗ ꯀꯠꯆꯔꯝꯃꯦ ꯑꯗꯒꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯑꯩ ꯉꯁꯤ ꯏꯟꯁꯥꯡ ꯏꯔꯣꯝꯕꯁꯦ ꯍꯥꯟꯅ ꯆꯥꯕ ꯇꯥꯔꯦ ꯃꯌꯥꯝ ꯆꯝꯊꯣꯡ ꯍꯥꯟꯅ ꯆꯥꯕꯅ ꯐꯕ꯭ꯔꯥ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯍꯪꯒꯥꯝ ꯃꯄꯥꯟꯁꯦ ꯃꯌꯥꯝ ꯑꯃꯠꯇ ꯆꯥꯅꯔꯝꯈꯤꯕ ꯑꯩꯅ ꯐꯥꯔꯁ ꯑꯣꯏꯔꯦ ꯃꯌꯥꯝ ꯍꯪꯒꯥꯝ ꯃꯄꯥꯟ ꯆꯥꯕꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯁꯤ ꯆꯝꯊꯣꯡꯁꯦ ꯍꯥꯟꯅ ꯆꯥꯖꯈꯤꯒꯦ ꯃꯌꯥꯝ ꯏꯔꯣꯝꯕꯁꯦ ꯃꯊꯪ ꯆꯥꯒꯦ ꯃꯣꯔꯣꯛ ꯆꯥꯕ ꯄꯣꯠꯅꯤ ꯊꯝꯐꯝ ꯂꯩꯇꯦ ꯁꯤꯗꯤ ꯂꯣꯏ ꯆꯥꯁꯟꯒꯦ ꯐꯥꯁꯅꯤ ꯉꯁꯤ ꯃꯁꯇꯔꯗ ꯂꯤꯞ ꯐ꯭ꯂꯥꯋꯔ ꯐꯥꯁ ꯆꯥꯕꯅꯤ ꯏꯔꯣꯝꯕ ꯍꯥꯟꯅ ꯆꯥꯖꯒꯦ ꯌꯣꯡꯆꯥꯛꯅ ꯅꯝꯃꯤ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯣꯏꯅ ꯍꯨꯛꯇꯣ ꯄꯥꯝꯖꯗ꯭ꯔꯁꯨ ꯃꯇꯝꯅꯤꯅ ꯆꯥ ꯇꯥꯔꯦ ꯁꯤ ꯃꯌꯥꯝ
Hangman na masibang kita.
Mayam jam hawa yung maghahanggang mapan mayam nasi kau mana tuh nasi kau mayam hawa oh my god how ya so spicy jom cari dapat dengan tasar
มาลูกมาMa'am, Sabado na minamatang si Dawn sila matang video da muna si Ma'am nga sige ni bahay Ma'am.